ꯇꯧꯖꯔꯤ ꯑꯩꯒꯤ ꯏꯃꯤꯡ ꯀꯤꯔꯟ ꯕꯂꯥ ꯑꯩ ꯈꯨꯔꯈꯨꯜꯗꯒꯤꯅꯤ ꯉꯔꯥꯡ ꯅꯍꯥꯟ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯄꯤꯗꯨꯅ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯍꯟꯕꯤꯔꯦ ꯑꯃꯗꯤ ꯑꯩ ꯈꯛꯇꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯁꯥꯒꯩ ꯅꯥꯇꯩꯁꯨ ꯂꯣꯏꯅ ꯇꯥꯍꯟꯕꯤꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯤꯈꯠꯄ ꯌꯥꯔꯔꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯐꯣꯇꯣ ꯑꯃ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯕꯗꯨꯗꯤ ꯑꯩꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯗꯨꯒꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯔꯛꯄꯅꯤ ꯉꯔꯥꯡ ꯅꯍꯥꯟ RK ꯄ꯭ꯔꯗꯛꯁꯟꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯖꯣꯟ ꯑꯉꯣꯝ ꯐꯌꯦꯡꯗꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯣꯏ ꯃꯥꯒ ꯑꯩꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯐꯦꯁꯕꯨꯛꯇꯒꯤ ꯇꯤꯟꯅꯔꯛꯈꯤꯕꯅꯤ ꯏꯕꯥꯅꯤ ꯇꯤꯟꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯖꯣꯟꯅ ꯑꯩꯉꯣꯟꯗ ꯑꯩꯁꯨ ꯁꯤꯗꯩꯁꯤꯗ ꯌꯨꯝꯁꯤꯗ ꯁꯨꯃꯥꯏꯅ ꯂꯦꯝꯅ ꯐ꯭ꯔꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯂꯩꯔꯒꯗꯤ ꯍꯥꯏꯔꯛꯑꯣ ꯈꯣꯠꯂꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯩꯁꯥꯁꯦ ꯊꯥꯔꯛꯑꯦ QNET-ꯅꯤ ꯉꯁꯥꯏꯒꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡꯅꯤ ꯄꯨꯂꯞ ꯈꯪꯉꯕ ꯃꯇꯨꯡꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟꯁꯦ ꯇꯧꯅꯔꯦ ꯑꯁꯤꯒꯤ ꯇꯧꯅꯔꯤꯕꯁꯤꯁꯨ ꯑꯩ ꯅꯥꯀꯟꯗ ꯄ꯭ꯔꯨꯐ ꯄꯤꯖꯔꯝꯒꯦ ꯑꯗꯨꯒ ꯁꯤ ꯑꯩꯅ ꯇꯧꯅꯕ ꯁꯥꯏꯟꯁꯤꯁꯨ ꯑꯩ ꯃꯉꯣꯟꯗ ꯕꯥꯏ ꯐꯣꯔꯁ ꯑꯣꯔ ꯑꯦꯅꯤ ꯃꯤꯟꯁ ꯑꯣꯔ ꯑꯦꯅꯤ ꯊ꯭ꯔꯦꯇꯟ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯃꯥꯁꯤ ꯆꯪꯉꯛꯄꯗꯁꯨ ꯅꯪ ꯁꯤꯗ ꯆꯪꯉꯛꯇꯕ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯑꯩ ꯃꯉꯣꯟꯗ ꯒꯤꯗꯤ ꯇꯛꯈꯤꯕꯁꯨ ꯂꯩꯇꯦ ꯕꯥꯏ ꯐꯣꯔꯁ ꯁꯤꯖꯤꯟꯅꯅ ꯅꯪ ꯁꯤꯗꯩꯁꯤꯗ ꯂꯥꯛꯇ꯭ꯔꯗꯤ ꯑꯗꯨꯗꯣ ꯑꯩ ꯀꯔꯤꯝꯇ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯖꯣꯟ ꯑꯁꯤꯒ ꯑꯩꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩ ꯃꯉꯣꯟꯗ ꯅꯣꯡꯃꯇ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗꯗꯤ ꯖꯣꯟꯁꯤꯅ ꯑꯩꯁꯤ ꯄꯨꯔꯥ ꯅꯠꯇꯕ ꯆꯠꯄꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯎꯍꯟꯕꯤꯈꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯊꯕꯛꯁꯦ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯣꯜ ꯅꯠꯇ꯭ꯔꯒ ꯃꯦꯁꯦꯖꯇ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯣ ꯎꯅꯁꯦ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯈꯣꯠꯁꯦ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯌꯨꯁꯦ ꯊꯛꯆꯤꯜꯂꯒ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯉꯁꯥꯏꯒꯤ ꯊꯕꯛꯁꯦ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯃꯥꯁꯦ ꯌꯨ ꯆꯨꯔꯨꯞ ꯊꯛꯄ ꯃꯇꯝꯗꯁꯨ ꯑꯩ ꯃꯉꯣꯟꯗ ꯑꯩꯒꯤ ꯖꯣꯟ ꯑꯥꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯒꯤ ꯏꯅꯥꯎꯄꯥꯁꯨ ꯂꯩ ꯏꯅꯥꯎꯄꯤꯁꯨ ꯂꯩ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯐꯠꯇꯦ ꯈꯣꯠꯇꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏꯁꯤ ꯈꯣꯠꯂꯣꯏꯁꯤ ꯑꯩ मꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏ ꯃꯥꯅ ꯍꯣꯏ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯊꯝꯈꯤ ꯑꯩꯗꯤ ꯇꯧꯔꯔꯣꯏꯗꯕꯁꯨ ꯅꯤꯡꯉꯤ RK ꯄ꯭ꯔꯗꯛꯁꯟꯒꯤ ꯈꯨꯠꯊꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯖꯣꯟꯅ ꯑꯩꯁꯦ ꯗꯤꯋꯥꯂꯤꯒꯤ ꯅꯨꯃꯤꯠꯇꯨꯗ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯈꯤ ꯈꯣꯠꯈꯤ ꯑꯩꯁꯦ ꯌꯥꯝꯅ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯑꯃꯒꯤ ꯋꯥꯉꯥꯡ ꯉꯥꯡꯕꯗꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯏꯃꯨꯡ ꯂꯩ ꯁꯥꯒꯩ ꯂꯩ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯏꯁꯥꯃꯛ ꯑꯩꯁꯨ ꯁꯤꯗꯩꯁꯤꯗ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯩ ꯁꯤꯗꯩꯁꯤꯗ ꯏꯁꯥꯒꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯁꯥꯒꯩ ꯌꯣꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯁꯨ ꯅꯠꯇꯦ ꯃꯌꯥꯝꯗ ꯑꯀꯥꯏꯕ ꯉꯁꯤꯐꯥꯎꯗ ꯇꯧꯈꯤꯕ ꯃꯤꯗꯤ ꯅꯠꯇꯦ ꯇꯧꯒꯦꯅꯁꯨ ꯈꯟꯗे ꯗꯤꯋꯥꯂꯤꯗ ꯊꯣꯛꯂꯁꯨ ꯍꯣꯏ ꯑꯩ ꯊꯕꯛꯁꯦ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯁꯦꯟ ꯃꯩ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯆꯠꯂꯤ ꯕꯣꯝꯕꯤꯂꯥ ꯊꯥꯕ ꯃꯌꯥꯝ ꯑꯃ ꯌꯦꯡꯉꯤ ꯃꯌꯥꯝꯁꯤꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯅꯥꯎꯄꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜꯁꯦ ꯇꯧꯔꯛꯈꯤ ꯆꯤꯆꯦ ꯅꯪ ꯍꯜꯂꯛꯑꯕ ꯈꯣꯠꯂꯕ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯈꯣꯠꯀꯦ ꯏꯅꯥꯎꯄꯥꯅ ꯑꯩ ꯁꯤꯗ ꯃꯌꯥꯝꯒ ꯃꯩ ꯌꯦꯡꯉꯤ ꯈꯣꯠꯂꯤ ꯕꯣꯝꯕꯤꯂꯥ ꯊꯥꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯕꯣꯝꯕꯤꯂꯥ ꯊꯥꯔꯤ ꯃꯩ ꯌꯦꯡꯉꯤ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯒꯤ ꯄ꯭ꯔꯨꯐꯁꯨ ꯑꯗꯨꯝ ꯂꯩ ꯄꯤꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯊꯦꯡꯅ ꯂꯥꯛꯏꯕꯗꯨꯁꯨ ꯏꯅꯥꯎꯄꯥꯗꯨꯅ ꯀꯣꯜꯁꯦ ꯇꯧꯔꯛꯑꯒ ꯆꯤꯆꯦ ꯖꯣꯟꯗꯣ ꯁꯨꯃꯥꯏꯅ ꯌꯨꯁꯦ ꯊꯛꯆꯤꯜꯂꯒ ꯁꯤꯗꯩꯁꯤꯗ ꯅꯪ ꯂꯥꯛꯄ ꯉꯥꯏꯅꯤꯅ ꯉꯥꯏꯔꯒ ꯂꯩꯔꯦ ꯑꯁꯤꯒꯤ ꯒꯦꯁ ꯔꯨꯝꯒꯤꯗꯨꯗ ꯁꯣꯐꯥꯗ ꯐꯝꯃꯒ ꯏꯆꯦ ꯅꯪ ꯌꯥꯔꯒꯗꯤ ꯉꯁꯤꯗꯤ ꯍꯜꯂꯛꯑꯅꯨ ꯅꯪ ꯀꯗꯥꯏꯗꯅꯣꯃ ꯂꯩꯌꯣ ꯍꯥꯏꯗꯅ ꯏꯅꯥꯎꯄꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯈꯤ ꯏꯅꯥꯎꯄꯤꯅꯁꯨ ꯑꯩꯉꯣꯟꯗ ꯆꯤꯆꯦ ꯅꯪ ꯂꯥꯛꯑꯕ ꯈꯣꯠꯂꯕ ꯖꯣꯟꯗꯣ ꯁꯨꯃꯥꯏꯅ ꯅꯪ ꯆꯤꯆꯦ ꯂꯥꯛꯄ ꯉꯥꯏꯅꯤ ꯈꯣꯠꯅꯤ ꯍꯥꯏ ꯑꯗꯨꯅ ꯆꯤꯆꯦ ꯁꯣꯐꯥꯗ ꯐꯝꯃꯒ ꯉꯥꯏꯔꯒ ꯂꯩ ꯅ ꯑꯩꯉꯣꯟꯗ ꯄꯥꯎꯁꯦ ꯄꯤꯔꯛꯈꯤ ꯑꯩꯅ ꯍꯣꯏ ꯐꯔꯦ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯅ ꯅꯣꯏ ꯖꯣꯟꯗꯣ ꯇꯨꯝꯃꯀꯥꯟꯗ ꯍꯥꯏꯔꯛꯑꯣ ꯇꯨꯝꯃꯀꯥꯟꯗ ꯑꯩ ꯂꯥꯛꯀꯦ ꯍꯥꯏ ꯃꯣꯏ ꯇꯨꯝꯃꯝꯃꯗ꯭ꯔꯅ ꯄꯨꯡ 1-2 ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯌꯥꯗꯤ ꯇꯥꯔꯦ ꯑꯩꯅ ꯍꯟꯖꯤꯜꯂꯛꯄ ꯀꯥꯟꯗ ꯃꯥꯁꯦ ꯇꯨꯝꯃꯝꯗꯦ ꯃꯥꯁꯦ ꯐꯤꯖꯦꯠ ꯆꯥꯖꯦꯠ ꯖꯨꯠ ꯆꯥꯗꯕ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯅꯔꯒ ꯂꯩꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯥ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯛꯏ ꯃꯥ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯗ ꯑꯩꯅ ꯍꯌꯦꯡ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯈꯣꯠꯂꯁꯤ ꯑꯩ ꯉꯁꯤꯗꯤ ꯋꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒ ꯑꯩ ꯇꯨꯃꯤꯟꯅ ꯑꯩ ꯀꯥꯗ ꯆꯪꯉꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯤ ꯉꯁꯥꯏꯒꯤ
yu ꯊꯛꯆꯤꯜꯂꯒ ꯂꯩꯔꯕꯅꯤ ꯅꯣꯡꯃꯦꯜꯁꯨ ꯇꯥꯗ꯭ꯔꯤ ꯑꯩ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯤ ꯑꯩ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯒ ꯑꯩ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯅꯨꯃꯤꯠꯇꯨꯃꯗꯤ ꯂꯩꯒꯤ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯈꯣꯠꯂꯤꯗꯣꯅ ꯑꯩ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯈꯤ ꯖꯣꯟꯗꯨꯗ ꯊꯤꯅ ꯉꯥꯡ ꯑꯩꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕꯅꯣ ꯈꯪꯗꯦ ꯑꯩ ꯑꯗꯨꯃꯥꯏꯅꯗꯤ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯒꯁꯨ ꯃꯥ ꯑꯩꯉꯣꯟꯗ ꯌꯨꯁꯤ ꯊꯛꯑꯒ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯂꯥꯛꯑꯣ ꯊꯣꯛꯂꯛꯑꯣ ꯅ ꯑꯩꯉꯣꯟꯗ ꯊꯣꯡꯁꯨ ꯊꯤꯟꯈꯤ ꯑꯃꯗꯤ ꯀꯣꯜ ꯚꯤꯗꯤꯑꯣ ꯀꯣꯜ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯇꯧꯔꯛꯈꯤ ꯑꯩꯒꯤ ꯏꯅꯥꯎꯄꯤꯗꯨꯁꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯌꯨꯗꯣ ꯊꯛꯆꯤꯜꯂ ꯊꯛꯅꯦ ꯆꯤꯆꯦ ꯗꯥꯖꯣꯟꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯑꯩ ꯀꯤꯖꯩꯌꯦ ꯆꯤꯆꯦ ꯅꯪ ꯏꯅꯥꯎꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯀꯔꯤꯝ ꯇꯧꯔꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯇꯨꯝꯃꯣꯁꯦ ꯆꯤꯆꯦ ꯂꯩꯁꯤꯗꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ 이번에 똥기 이나오빠도나서 응원도 메시지 타리 지체 난 나조는 돌아와야죠 돌아가노 나도 뚜미는 뚜마 사라가 레요 콜로나 이나오빠지나서 응원도 할 아니나 허이 하여 메시지 가다 다나가 이제 뚜미는 눈이 뚜마 힘두마디 뚱나는 강기 그만이 뚱나니 레미나이니 아이고 다저가 장난이니 장난하고 ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯊ꯭ꯔꯦꯇꯟ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯗꯨꯗꯤ ꯃꯌꯥꯝꯅ ꯎꯕꯤꯗꯦ ꯉꯁꯥꯏꯒꯤ ꯋꯥꯟ ꯁꯥꯏꯗꯦꯠꯀꯤ ꯈꯛꯇ ꯇꯥꯔꯒ ꯑꯩ ꯏꯖꯠ ꯃꯥꯡꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯈꯤꯕꯗꯨꯗꯤ ꯎꯕꯤꯗꯦ ꯃꯌꯥꯝꯁꯨ ꯑꯩꯁꯨ ꯅꯨꯄꯤꯅꯤ 이사주 아이주 아빠부터 너는 강하고 미사니 마야나 잔도삐 마야나 인터뷰로 마야나 애원에 좋아해 마시단다 한비르가 로비로무 아이주 아기 삐는 마야나 아이 시와 하이시우가 시우데 이마이 빠져줬다는데 가만히 또 보니 나는 하진 누마나 또는 난 시대이죠 난 타보죠 동행들이죠 난 시대이시다 레비라노 난 시대이시다 레라노 아이쇼 난 주마이나 또 우제노 아이티 아이쇼 레범 자원 칸트리 이나오비죠 주마이나 까빠가 레비지 노아이티 애망오는 나이 시대 레비라노 다시끼리 마마사니 야다나 도끼버죠 나디 아이나 다 도끼번 이봄사 아이로 미석두가 마마니시 아이나 따도기니 따도기부 마tamdasu 이봄사지 따도기 마tamdasu 아이 마원다 아무카다가 존 낭도 아이 마원다 감이 뭔가 존 낭도 ngasi기디 시절 레로 아이 헤이 낭도 티켓 깎비르게 아두 낭도 파자나 쩔로 나 아이 마원다 하이 마나 아이디 칸데 아이 롤레 칸데 아이 카카두가 짜짜르게 하이가 마 카카두가 짜키 타이가 유두주 카카두가 타키르니 이봄사 아이바 미서 ngасай기 아기 프로덕션이 인터뷰스에 야오리바 이봄사 미석두가주 ꯑꯩ ꯀꯥꯗ ꯂꯩ ꯏꯕꯣꯝꯆꯥꯗꯨꯁꯨ ꯃꯈꯣꯡ ꯆꯨꯝꯅ ꯊꯥꯡꯕ ꯉꯝꯗꯒꯩ ꯑꯩꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯈꯤꯕ ꯑꯍꯟꯅꯤ ꯑꯍꯟ ꯑꯃ ꯑꯣꯏꯔꯒ ꯑꯩꯁꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯔꯦꯁꯄꯦꯛꯇꯨ ꯊꯝꯗꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯏꯕꯣꯝꯆꯥꯗꯨꯕꯨ ꯑꯩ ꯀꯥꯗ ꯂꯩꯔꯒ ꯑꯩꯅ ꯊꯥ ꯑꯃ ꯄꯨꯔꯥ ꯊꯥꯈꯤꯕꯅꯤ ꯑꯩ ꯃꯣꯏꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ ꯑꯩ ꯃꯩꯇꯩꯅꯤ ꯃꯩꯇꯩ ꯑꯃꯅ ꯃꯩꯇꯩ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯕꯒꯤ ꯀꯔꯤꯝꯇꯁꯨ ꯈꯪꯗꯕ ꯃꯤꯁꯛꯇꯨꯕꯨ ꯑꯩꯅ ꯃꯇꯦꯡꯗꯤ ꯄꯥꯡꯕꯤꯈꯤ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯑꯩꯅ ꯅꯠꯇꯕ ꯂꯤꯆꯠ ꯑꯃꯗꯤ ꯑꯍꯦꯟꯕ ꯀꯔꯤꯝꯇ ꯇꯧꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯝꯆꯠ ꯉꯁꯥꯏꯒꯤ ꯀꯥꯡꯕꯨꯗꯤ ꯑꯩꯗꯣ ꯂꯩꯕ ꯉꯝꯃꯛꯇꯕꯒꯤ ꯆꯠꯂꯣ ꯍꯥꯏꯔꯒ ꯆꯠꯈꯤ ꯃꯥ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤ ꯑꯩꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯑꯩ ꯑꯗꯨꯐꯥꯎꯕ ꯅꯪ ꯌꯨꯝꯗ ꯌꯧꯔꯕ ꯈꯣꯠꯂꯕ ꯑꯩ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯈꯤ ꯌꯧꯗꯦ ꯑꯩ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯏꯅꯥꯎꯄꯥ ꯍꯥꯏꯕ ꯏꯃꯥꯟꯅꯕꯤ ꯃꯅꯥꯛꯇ ꯂꯩ ꯈꯣꯠꯂꯦ ꯅꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯐꯖꯅ ꯂꯩꯌꯣ ꯈꯣꯠꯂꯣ ꯃꯃꯥꯗꯣ ꯀꯣꯜ ꯇꯧꯔꯛꯑꯝꯃꯦ ꯃꯃꯥꯗꯣ ꯀꯣꯜ ꯑꯝꯇ ꯇꯧꯕꯤꯌꯣ ꯅꯪꯗꯣ ꯐꯣꯟ ꯄꯥꯏꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏ ꯑꯩ ꯃꯉꯣꯟꯗ ꯑꯗꯨꯐꯥꯎꯕ ꯌꯧꯅ ꯑꯩ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯥꯅ ꯍꯣꯏ ꯇꯧꯒꯦ ꯈꯣꯠꯀꯦ 나 하이 ꯅꯪꯗꯤ ꯆꯥꯛ ꯏꯟꯖꯥꯡꯗꯤ ꯆꯥꯔꯕ ꯈꯣꯠꯂꯕ ꯆꯥꯔꯦ ꯈꯣꯠꯂꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯐꯖ ꯐꯖ ꯂꯩꯌꯣ ꯈꯣꯠꯂꯣ ꯑꯩ ꯃꯉꯣꯟꯗ ꯑꯗꯨꯐꯥꯎꯕ ꯐꯖꯅ ꯑꯩ ꯃꯥ ꯇꯦꯛ ꯀꯦꯌꯔ ꯇꯧꯒꯦ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯑꯗꯨ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯥ ꯑꯩꯉꯣꯟꯗ
mayam richard fazada mayam chalaji yu thakchilaga aingonda threaten mayam di force mayam hing yai kamde unaji thoro lao thong tindana adudagi aibu halapanga yu tai thakchilaga masado normal tadaga ma phimaron ju chadana lemaga puri takmatabu yaudega ju chadana aibu ngai lembadu mayumna yojaraga ti adubu ai care logi hai tai ma khara le matunda ibum sana aiba kaka ibum sana sai RK production gi through the interview sida yawani ibum sana aingonda ai family da threaten yama togi ai family da su KCP saraga laki laga ai mama da threaten yama togi na san why mama ai na san pina tawije sini prostitute ki चटपी लिचट में हम ममा दे तंगी ममा दो खांग मंग ngam gerna mama do unconscious chalo wandering mam ajuki ai family ki condition adu wo yogi yo patu baba na ai man ko da apet nang adu na mo na yung de kong da pa yo ko lo na baba na sunga gi wo 아니 뒤에서 나도 많이 뒤쳤다니 아마이 달래를 거드나도 너무 잘쳤네 진짜 까마디 바바는 날 돌아오 걸어라 아무데서 매아마 트렌터이 아무데서 KCP니 하는 꼴 매아마 라기 하고는 난 나사이 पैसा लौथोक्पगा ꯃꯤꯒꯤ ꯄꯩꯁꯥ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯁꯛ ꯑꯃꯅꯤꯅ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯊꯣꯛꯂꯛꯇꯕ ꯌꯥꯔꯣꯏ ꯊꯣꯛꯂꯛꯇ꯭ꯔꯒꯗꯤ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯈꯣꯠꯂꯣꯏꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊ꯭ꯔꯦꯇꯟ ꯇꯧꯔꯛꯈꯤ KCPꯅꯤ ꯍꯥꯏꯗꯅ ꯑꯗꯣ ꯃꯌꯥꯝꯗꯨꯒꯤ ꯐꯦꯃꯤꯂꯤꯒꯤ ꯄ꯭ꯔꯦꯁꯔ ꯑꯗꯨꯗꯒꯤ ꯏꯕꯨꯡꯆꯥꯒꯤ ꯃꯣꯏꯒꯤ ꯊ꯭ꯔꯦꯇꯟ ꯇꯧꯔꯛꯄ ꯑꯗꯒꯤ KCPꯒꯤ pressure ꯑꯗꯨꯅ ꯑꯩ depression ꯆꯠꯂꯒ ꯑꯩꯁꯨ unconscious ꯑꯣꯏꯔꯒ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯐꯤꯅꯤꯛꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ ꯑꯩꯗꯨ ꯅꯥꯔꯒ ꯍꯤꯗꯥꯛ ꯆꯥꯔꯒ ꯂꯩꯈꯤ ꯊꯕꯛꯁꯨ ꯑꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯕꯕꯥꯒ ꯃꯃꯥꯒꯅꯗꯤ ꯉꯁꯥꯏꯒꯤ ꯏꯕꯨꯡꯆꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯦ KCPꯅꯤ ꯄꯥꯔꯇꯤ ꯑꯃꯅꯤ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯃꯣꯏꯗ ꯊ꯭ꯔꯦꯇꯟ ꯇꯧꯕꯅꯤꯅ ꯀꯤꯕꯅꯤꯅ ꯏꯆꯥꯅꯨꯄꯤꯁꯨ ꯀꯃꯥꯏ ꯑꯩꯅ ꯇꯧꯔꯤꯕ ꯂꯤꯆꯠ ꯑꯁꯤ ꯐꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄꯜꯂꯤꯅ ꯃꯌꯥꯝꯁꯨ ꯉꯥꯡꯉꯤ ꯑꯗꯨ ꯃꯇꯨꯡꯗ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯁꯦ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗꯁꯨ ꯉꯁꯥꯏꯒꯤ ꯃꯃꯥꯒ ꯕꯕꯥꯒ ꯍꯧꯖꯤꯛꯁꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯑꯩꯁꯨ ꯏꯃꯥ ꯕꯕꯥ ꯏꯆꯦ ꯗꯗꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯉꯣꯟꯗꯁꯨ ꯋꯥꯍꯩ ꯈꯛꯇꯁꯨ ꯍꯪꯕꯤꯔꯝꯃꯨ ꯉꯁꯥꯏ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯤꯉꯩꯗ ꯌꯨ ꯊꯛꯑꯒ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯑꯗꯨꯅꯤ ꯍꯪꯕꯤꯗꯦ ꯑꯗꯨꯒ ꯋꯥꯟ ꯁꯥꯏꯗꯦꯠ ꯈꯛꯇ ꯇꯥꯔꯒ ꯉꯥꯡꯕꯗꯨꯗꯤ ꯑꯩꯒꯤ ꯏꯖꯠꯄꯨ ꯂꯧꯈꯠꯄ ꯌꯥꯗꯕ ꯃꯑꯣꯡꯗ ꯉꯥꯡꯕꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩ ꯐꯦꯃꯤꯂꯤꯕꯨ ꯃꯥꯒꯤ ꯃꯃꯥꯕꯨ ꯍꯧꯖꯤꯛꯐꯥꯎꯕ ꯑꯟꯀꯟꯁꯤꯌꯁ ꯆꯠꯂꯒ ꯋꯥꯈꯜ ꯃꯁꯥꯗꯣ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯕꯗꯨꯁꯨ तसेंगा ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯅꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯑꯐ ꯐꯠꯇꯕꯗꯣ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯥꯔ.ꯀꯦ ꯄ꯭ꯔꯗꯛꯁꯟꯒꯤ ꯈꯨꯠꯊꯥꯡꯗꯁꯨ ꯊꯤꯖꯤꯟꯕꯤꯌꯨ ꯉꯁꯥꯏꯒꯤ ꯗꯤꯋꯥꯂꯤꯗꯨꯗ ꯖꯣꯟꯅ ꯑꯩꯕꯨ ꯁꯦꯅꯤꯌꯔ ꯁꯥꯔꯁꯤꯡꯒ ꯍꯣꯇꯦꯜꯗ ꯆꯪꯉꯦ ꯍꯥꯏꯕꯗꯨꯒꯤ ꯄ꯭ꯔꯨꯐꯇꯨꯁꯨ ꯄꯤꯕꯤꯔꯛꯎ 그럼 호텔도 그만 짝분은 그만 이제 프로도 비비르고 존 프로도 비비르고 이거는 그만은 또 범인은 그만은 잘라 범인은 그런데 지금 비트가
ꯑꯩꯉꯣꯟ ꯋꯥꯟ ꯁꯥꯏꯗꯦꯗꯀꯤ ꯈꯛꯇ ꯇꯥꯔꯒ ꯁꯨꯃꯥꯏꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯤꯕꯁꯤꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩ ꯈꯛꯇꯁꯨ ꯅꯠꯇꯦ ꯅꯣꯏꯗꯥꯁꯤꯗ ꯂꯩꯔꯝꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯃꯗꯤ ꯅꯧꯅ ꯆꯪꯉꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯆꯦꯟꯊꯕꯤꯔꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ 이bung 이pa 아마디 이마 mayamna 아파트도 파서나 티가 필요가 마동다 아이수 아좀더 비싸도 비